अहानबद मरोई बपाव आइखोई पुन खुदसम नरगा होटनरबदी कोऑपरेटिव इहो हेन्ना चौखट हनबा ngamgani हाइना गवर्नर अजय कुमार भलान हाइख्रे संगाई फेस्टिवल पांगथोक यारोई पांगथोक पिगनु हाइनरिंगै चैरक्ता मियोय लिसिंग अमगा चमंगा हेनबना सरुक यादुना संगाई रन लिसिंग अनि कुनमंगा पांगथोक्रे प्रधानमंत्री विकसित भारत योजकर योजना की मतंगदा खन्नानैनबगी थौराम पांगथोकपगा लोइनना EPFO Employees Enrollment Scheme 2025 Classic Grande दा लॉन्च तौख्रे अमदी चांदल डिस्ट्रिक्ट PM-Istv की मखादा पाइखटलिबा लंबी थोंगी फिबम दे सलाक सारे थबक अमत सुदना थबक लोइरे हाइना पैसा लौथोखिबसु यावरे हाइरे Krumzari, ISTB की मणिपुरी पाव में यंग ताबरीब सिंबु तराम नुकचरी पाव संदोंग न पिजरी आइखोई पुन खुदसम नरगा होटनरबदी कोऑपरेटिव इहो हेना चौखट हनबा ngamgani हाइना गवर्नर अजय कुमार भलान फोंदोक्रे वाफम असे सिटी कन्वेंशन सेंटर द पांगथोकिबा स्टेट लेवल कंक्लेव ऑन द इंटरनेशनल ईयर ऑफ कोऑपरेटिव्स IYC हौदोकपगी थौरमदा फोंदोखिबनी थौरम अदुदा चीफ सेक्रेटरी पुनीत कुमार गोयल कमिश्नर कॉर्पोरेशन डॉक्टर शैलेश कुमार चौरासिया न चिंगबा सरुक्याखी थौरमगा मरी लेनना हांगबा एग्जिबिशन अमसु गवर्नर हौदोखे थौरम अदुदा गवर्नर अजय कुमार भलान मखा ताखिबदा हौजिक्ति कोऑपरेटिव की इहो हेना कनखत हल्लगा आइखोइगी लेबाक असि मांगलोमदा चंगसिनबा ngamgani हाइबगी वाखलोलदा इंडिया गवर्नमेंट न कोऑपरेटिव चाखोट हननबा अहेन मिथियंग चंगलखली कोऑपरेटिव की इहो असि हेना चाखोट हनबदा डिपार्टमेंट अमखक्तदा इंथोकपन यारोय आइखोइ कुदिंगमक आइखोइना खंगबा सि शेयर तौरगा हेना फबा माइकैदा चटनबा होनसी हाइखे This International Year of Cooperatives is an opportunity to re-energize our collective commitment to cooperation as a pathway to progress. Let's reaffirm our resolve to build an ecosystem where cooperatives serve as engines of growth, pillars of social stability, and bridges between government initiatives and community aspirations. When we are together in a cooperative movement, we are much more powerful, much more effective in everything. Let's continue to work together, government, institutions and communities, to make cooperatives a cornerstone of Manipur's development journey. With shared vision, shared effort and shared responsibility, we can build a future in which every citizen participates in and benefits from the progress. हासिगी कुनमाथोइदगी हौगदौरिबा मणिपुर संगाई फेस्टिवल पांगथोकपा यारोय पांगथोकपिगनु हाइना IDP यावना लुपकियाना लाउरिंगै चेरक्ता डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट्स अमदि टूरिज्म डिपार्टमेंट सिंदुना मियोय लिसिंग अमगा चमंगा हेनबना सरुकियादुना संगाई रन 2025 पांगथोकरे कुमलंपाक स्पोर्ट्स कॉम्प्लेक्स तगी लमथाखिबा थौरम अदुदा कमिश्नर होम एंड अशोक कुमार कमिश्नर पावर शैलेश कुमार चौरासिया यूथ अफेयर्स स्पोर्ट्स के सेक्रेटरी एन प्रवीण टूरिज्म डिपार्टमेंट के डायरेक्टर एल विक्रम सेक्रेटरी Yo Warsang, UDFS Sports Director M. Veto Yauna, Tongan ba masak naidaba miyoy kiana sarukyaki. Ngasigi sangairan lising ani kun mga sida sarukyaduna lamjal chen kiba miyoy kiana lambi da gari sing napan ba pibada natana gari sing thaina ba hotna bada khudongcha da ba kayasu mayok nakhi. Sangairan nasiga mari lenana Youth Affairs and Sports Secretary N. Pravina November kunmathoidagi kuntra fauba pangthokadoriba Sangai Festival asiga mari lenana Sangairan lisingani kunmanga sina lamdamasida tangdulay taba purakpada achoba mating ama panglagani amadi ngasigi ran nasida tongan ba category ahum thokna khaidoktuna ahanba category da kilometer manga anisuba category da kilometer tara amadi ahum subada kunmanga किलोमीटर ओइगनी हाइरिबा कैटेगरी सिंग असिदा मेडल याउना केस अवार्ड न चिंगबा पीदुना पुंगनिंग थवतकनी हाइखे रनसिदा मी लिसिंग अमगा संवादगी हेना सरुक याकी मयामने यामना हराउटे यामना एंथुसियास्टिकली मसिदा सरुक याबसिदा कोई सिंजलांगजरिबा यासमदी टूरिज्म डिपार्टमेंट की तरफ तकी सु मयामबु थागत फोंदोकसरी ngasigi ransina manipur sida santi amadi tangdulai tabagi phim porupagi madiyam chauna mateng pangani habsai thajisi ngasigi sangairan si sida koi category homni anba category sina
5 kilometers, ani subu category sina 10 kilometers, ahun subu category sina 25 kilometers. Aduga yaur mi khuding mak se koi encourage to boy na medal pijagani. Aduga third category ki 25 kilometers ta first 10 kano se koi medal plus cash award pijagani. Ngasige sangai rana tuda khwaidagi angang oina saruk yakiba nunglepam malem nganbana kilometer kunmanga amadi nunglepam tiarana kilometer manga gi category da train na saruk yaki lamjaloi anni asibu pungning thogatpa oina yas ke commissioner and pravina achamba khudol potsing piduna pungning thogatki Employees Provident Fund Organization Special State Office Impal na sinduna Pradhan Mantri Biksit Bharat Rozgar Yojana gi matang the interaction gi thoram pangthok paga mari lainana EPFO's Employees Enrollment Scheme 2025 launch tawgi thoram ama ngasi chingmairong da laiba classic grande da pangthokre India pumbada laiba miyoi crore ahumga makhai hena thabak pinana ba pandam thambaga loinana ahan ba employees miyoi crore amaga lakh marfudara ni thoigi da kana ba pigadawriba scheme asigi matang da khana naina basu pangthokki thoram adu da Director General Statistics Ministry of Labor and Employment Government of India P. Sangit Kumar, Secretary SLE, Government of Manipur Nongmaithem Bandana, Secretary Association of Health Services Providers of India Manipur Chapter Dr. James Alangbam, Secretary Manipur Chambers of Commerce and Industries MCCI SS Anil Haurokjam, Regional PF Commissioner to Special State Office Angom Surendra Nachingbana Athoiba Mithunglen Singh Oina Saruk Yakibaga Luinana Atai Masak Naiba Miyoi Kyasu Saruk Yaki Thauranga Mari Lenana Director General Statistics Ministry of Labor and Employment Government of India P. Sangit Kumarna Minister of Labor of Employment Government of India Laibag Pumbada Paikat Liba Pradhan Mantri Biksit Bharat Rozgar Yojana Asina Laibag Asida Ladiba Employee Amadi Employer Singda Kanaba Kaya Piri Masina apik-apikpa industry dagi hauraga achauba industry kaya chakwat hananaba scheme kaya piri Masina nauna thabak Taurakliba and Hogalakliba Naha Kyadasu Kudong Chaba Kaya Pigadori. Skimasegi Pandamdi India Pumbada Ladiba Musing Tabak Piba Natana, Makoigi Tungi Punsida, Chaukat Nahingba, Ngamnaba Paikatpa, Skimamani Haike. And you know that Northeast Kelia separately there is a budget and there is a donor ministry also, Ministry of Donor. And incidentally, I would like to mention that I am also involved in the monitoring of this scheme donor for the whatever earmarked funds are there for the Northeast. Donor Ministry wants that each scheme ka 20% is earmarked and it is being spent. Here also I would like to mention that in the forthcoming sessions you will learn more about what is the scheme and what are the nitty-gritties, what is available for the employees. Amaromda ngasigi thauramadu da saruk yakiba Regional PF Commissioner to Special State Office Angom Surendrana Laibaga sigi employees in government amadi private sector the Employees Provident Fund Organization EPFO da Mingchandribas Singh apikpa amount ta mingchalalaga makoi gi social security net mapangal kalhanbana thauramasigi maroiba pandamni Government of India na July gitang ama lisingani kunmanga da cabinet approved tawduna Pradhan Mantri Biksit Bharat Rozgar Yojana PMBVRY haiba scheme asigi Makada Apunba Senfam Lupa Crore Lising Marfudara Mapalga Jamri Nifu Taruk Putoktuna India Pumbada Ladiba Miyoi Crore Ahunga Makai Tabak Pinanaba Pandamda Paikatpa Skimni Skimasigi Makada Employees Amadi Employers Animakta Part Anitok na Kaidoktuna Kudong Chaba Kaya Piri Masigi Manung da Employees Singda Fangliba Thagi Senfam Aduga Manaba Senfam Kaya Government ki Maikaitagi Tangkak Anitok na Fangbagi Kudong Chabasu Yauri Haiki Enrollment of Employees Scheme Hain Amnesty Scheme Koigi EPFO da Hanana member enroll to Vidrama Mayamama Hojik no enroll to Holaga Koigi penal provision Mayambu Ko relief to Viva minimal amount Koi deposit Oraga Koi EPF da membership Henba Amasung social security nets strengthen to Honba Hybrid Moru objective Oina on talks of a meeting ni
India Langakna Chandal District Asibu Aspirational District Ama Oina Laukthoktuna Yamna Kana Chawkhatnaba Hotnarabasu Pradhan Mantri Gram Sarak Yojana Pm- Istv gi makhada paikhatliba lambi thongi fibam de salak sare thabak amata sudana thabak loire haina paisa kaithokhibasu yaure hairi ngase Chandal da pangthokpa paumri singa unaba amada anal CSO singi apunba body amasu oiriba anal naga tangpi ANT gi General Secretary TS Lamina Fongdorakibada Chandal District asigi anal gi area singda center amadi state lengak na paikhatliba thabak thoram singbu anal naga tangpi ANT Chandal na yengsinba chacharuba matamda state amasung center na Pm-Istv gi makhada lambi semnaba location toramba mafam marida thabak suramdaba thengnarakhi Rural Engineering Department ke Chief Engineer na lambi sing asi loishingani hai khibasu leikrabani adubu scheme asigi makhada paikhatliba lambung dage firal khulel fawbuge kilometer 15 sangba lambi asi thabak amata suramdana suba loishin kre haina Chief Engineer da che thag lambasu leire chakpi karung dagi chalong lamkhai fawbuge part 1 amasung 2 asisu WBM khaktamak tharam laga amadi meter chamri khaktamak black topping tauram laga loishin kre aduga sugnu tribal gi thongsi village ke lambi asisu WBM khak tharam laga hauzik fawba sudana leire haikhi hiram singh asigi matangda anal naga tangpi ANT na hana mamangda su chief engineer da lambi singh asigi oiriba fibam singh khangan khibasu laikre hairaduna athuba matamda lenga ki mari leinaba singna meeting changbiu amadi lambi singh asi makhatana loishinbiu haikhi Huyik Pawa program mga example sida Lambung to Pirangkulen se 15 km ni adubu even artwork laibag machid mo pau shu soktana chief engineer de ai loisingre haina completion tharam busu lai adu akoina amok keno chief engineer da masigi se athubuda subi sunu sigi even artwork se kari mata thabak se haudana laibani adu kram haina mana work completion se pirambra ibse amok thakibani adu umse Amuka Chapikarong to Chalong Lamkhai part 1 si part 2 ni chanimak sisu WBM khak thaga 400 meter khakta mana blade topping tawaga atopa lemba lambi kilometer remaining kilometer se mahagna issue sudana hujik pau sudum leiri aduga sugnu driver to Thongsi village via Christian school and Mojoy habalambi sisu WBM khak thaga hujik masigi work se hujik pau sudana juk leibani aduna athubada concern authority government sina lambi se fuanbi na bagi damakta base ki khongtang lawja haijaba Kangpokpi District ki Holzang Singsang Parengda ekar kuntar romda tharamba popi pambe sing security force na yantat kibaga loinina farm sing adu da leiramba lautang sang tarataret maithaduna manghan kre lautang sang sing adu da leiramba harbek taret amadi thumbek ahumsu manghan ki amaromda Tengnopal District ki manung chanba khudai khulen da ekar tara manga romda tharamba popi singsu security force na yantat kre loinina lautang sang amasu maithadokre hairi Bixit Bharat Lisingani Futared Amadi India's economic position beast Asian countries Thoram former Professor Delhi University Asni Mahajan All India co-convener Swadesi Jagaran Mars SJM Galwina Interaction Program Ama Department of Economics DMCA Danamanjuri University na Senduna University Asida Pangthokre Thoram Aduda Professor W Chan Babu Vice Chancellor Danamanjuri University Professor GP Prasan former Vice Chancellor Tripura University Principal DMCA and Dean School of Humanities Danamanjuri University Professor Lanchan Bamitei Dean School of Social Science Danamanjuri University Professor K Indramanina President Member Oina Sarukyaki College asigi oja amadi mahiroi kana Sarukyaki ba thoram aduda Vice Chancellor Professor W Chan Babuna India se huziki oina chawkhat pagi lambida malem gi oina mangzul thaba country ma oiba ngamlakli China USA natana growth rate ta Lisingani kuntra manga da USA dagi international economic ta hengani haina pana riba lebak amani Made in India 2047 asina India gi tungi chawkhat lambi ama oinaba India government na paikhalakliba mipum khuding wakhal tahanba amadi mahairoi kayada mapung fana khanghanba asi afaba khongthangni haikhe Our country has become the fourth largest economy in terms of nominal GDP. That is there. But in terms of
purchasing power parity, yesterday we had a long discussion in the Manipuri Institute of Management Studies, and Majan sir highlighted that India's purchasing power parity is at the 3rd place. We have overtaken even Germany, and only 2 countries are above us in terms of purchasing power parity. That is, number 1 is China, and number 2 is America. And if the present growth rate in terms of purchasing power parity continues, then India will overtake USA also by 2035, 38. This is what the projection is there from the international economic platforms and the IMF and the world economy. Thauramasiga Mari Lenana Tongbam Ibotombi Associated Professor Economics Department Dana Manjuri University na Haikibagalwinana India ke GDP se 6.7% oiduna Malem gi oina Mari Subadalai Lisingani Kuntra dadi Malem gi oina Ahum Subada Laibang Hamnaba Pandamda Tabakaya Paikatli Lomi gi isu solve tauba Laidaba Hantanba Amadi Nupi Singi Economic Matik Chaba Ama Oinaba Yam Chauba Vision Amada Changsiliba Bixit Bharat ke program Amani Haiki Viksit Bharat asida khoi maroina pillar marida ahamda youth sigi moigi futures opportunity then ani subada lai ba hanba ahum subada nupi sigi makhoi gi Indian economy gi makhoi gi empowerment oina ba masung participation hengan hanaba loinana mari subada farmers singi issue sing se solve torga India se yamna advance ba developed nation sama by 2047 da madugi target adu Yona was Chanjalapa, Yamna, Java, India central government, the Achowa, vision. When in a housing so India economy position, Yam the Pagali housing power, GDP growth rate around 6.7% lady at the GDP growth rate India say housing PHV Achowa economy Shingiman the 4th largest economy by 2030 the India say 3rd largest economy or by target. All Manipur recognized private schools welfare association is in the Manipur Press Club the paper and printing quality of the Board of Secondary Education Manipur BOSEM textbook and their content ke nomagi oiba khananaba thoramama pangthokre thoramadu the All Manipur recognized private schools welfare association ke president Laishram Joy, former vice chancellor DMU Professor Nomaitem Ras Mohan, principal Modern Higher Secondary School Bishnupur Dr. Hauzam Ghanashyam, editor in chief Impact TV News Yumnam Rupachandra, General Secretary Orsom and President PSDC Thobal Jotin Salam, Advisor All Manipur Recognized Private Schools Welfare Association Namoijam Tombasu Sarukyake, President Laishram Joina Board of Secondary Education Alisingani Kuntaruki January Thadagi Hogadoriba section asi Nangnanaba textbook puthokpa ngamgadoribra NCRT na puthokliba lairiki chega yengnabada board na puthokliba asiga changdam Naba Yadre Board ki manungda chegi oiba chayet naba kaya leibana matam chana students singi session nangnaba textbook puthokpa ngamdrabadi mahairoi kaya gi lairik tambada chawna khudongcha daba lakadabana ngasigi discussion asi pangthokpani masidagi fanglakpa tongan ba wakhalol kaya adu mari lenaba singda thambaga loinana matam chana textbook fanghanaba hotnabani haike akogi Board of Secondary Education Manipur na puthoiba textbook asi matam sana akogi 2026 ki January thadagi hogadriba new session asi da phangbang amdragadi alternative means ama akoi kari sinbigani gamena loinana tonganba mapangi farm kayadagi akoi larik tamba yaroi haba gamengi achobo instruction ama leibana maram oirakanda akoi mapangi su tamda adigi akoi state government Board of Secondary na puthokudriba larik asisu matam sana puthokpa ngamdaba taragadi akoi angang sing asida achoba mangjaba ama lakadra adna alternative oiba means ama akoi thiminagadra natragana Board of Secondary Education Manipur na athu matamda time bound oiba adum laba thaba asi tawbungamgadra haibadigi matangda kumna khanna nainarakanda akoi mari leinabo authority singda akoi haijaba loinana akoi angang singda asigumba yamna mangjagadaba thawong ase matam sana akoina kalhobung ngamnanabagi damakta ngasigi khana nainabagi mifam asi akoina pangthok sabani
Nepal Suba Naturopathy Dega Mari Lenana Lodging Wet Naturally Through Naturopathy Hariba Thimda Ayush Free Medical Health Kemama Directorate of Ayush and National Ayush Mission Government of Manipurga International Naturopathy Organization Sekmaizin Thongam Yoga Center Amadi Sekmaizin Thongam Development Association Gapuna Kutsamnaraga Sekmaizin Thongam Mayai Lekagi Base Memorial Hall da Pangtokre Free Health Kemasiga Mari Lenana Yoga Class Amasutauki Ayush ki Dr. Singna Lamda Madugi Miway Chamaga Contra Romda Free Health Check Taubagalwina Hidak Langtaksu Lemna Piki Naturopathy Dega Mari Lenana Ngasi Pangtok Libata Ramasi Karigumba Hidak Langtak Amata Sijin Nadana Natural Oiba Sinjakamadi Sazil Tauduna Yoga Sanaduna Isa Isagi Arumba Hantahanba Amadi Isagi Arumba Helabadi Laina Kayagi Horokfam Oi Aduna Chang Naina Sazil Tauduna Arumba Chang Chana Thamnaba Hotnasi Haina International Naturopathy Organization ki Program Coordinator Ngathem Somena Fungtoke Weight control tawdabadagi hawjiki matamda laiba anabajing che laibajing aduna akoina chaba thakpa mana masing chaba thakpa adagi hakchang gi sajin yoga sanaba hairibasing sina tawraga koi hakchang che lose weight body weight control tawnabagi pangthok jaba program ni Samagra Siksa Manipurgi Makada Jet EO John 3 Thawbalna Sendunangasi Thawbal District ke manungda laiba children with special needs CWS and Gimak Singidamak Nomagi Oiba district level sports event ama Jet EO Thawbalgi complex ta pangtokre intervention of inclusive education for disabled Thawbalgi sarukama oina pangtokiba sports events adu haudupagi tharamda Jet EO Samagra Siksa John 1 Thawbal Y Achoba DI John 2 Thawbal Ningombam Rajen amadi Samagra Siksa Thawbalgi district program officer P Sukumarna athiba Mithunglen Singh oina sarukya ke Jet EO Thawbalgi akoibada angang singi oiba rally ama chatlaba matung event tareta athoy hentana ki bus sports event adubu hodukladuna JDO achoba amadi EPFO P Sukumarna aikoi khudingmak hakchangi nungaitaba amamam oina loina lainariba ngaktani maramasina differently able singbu hanthana yengloidabani madugi mahutta makoida laina pibirakpa aronba thauna sing adu khangdoktuna uthok hanba ngamhanna ba hotna kadabani makoi khudingmakpu mahai masing tamhangadabani haike sports meet natural function si tumba chu ko sinba na ba do wala jage rena na jigi ko ye office tagi so ahead ba thoda ma lawar ga ka chin ya da kana ko ye different ni awal roi ba achigum ba anang ye ai ko se ko kan dom bi na di ma do ma ga pu ko pi ai ko roi na hing na ba ma si inclusive education ne ba inclusive education ai se ko da ko na Hemi nagadawani kumna magyawi nagadawani ma thamba aina satwa ai satlai hoba ma na sata hibu nake Social Welfare Department Sinduna na samukta Bharat Abhiyan chahi manga surakpagi tawram pangtokre imong manung amasung isung imanaba asina ne sadage lapthok na leiba ngamhanabagi maram ohenba ngamhali haina Secretary Social Welfare Department Robert Singh Khetrimem hairi Lisingani gi August tang taramanga da leibak sin bathungna mayai kaba chunjak lehandaba leibak ohinanaba jatharakliba campaign na chahi manga mapung farakpagi thoram Manipur da su Social Welfare Department sinduna Nord EOC da leiba RK Sanatombi College of Education gi campus ta pangthokre thoramadu da Secretary Social Welfare Department Robert Singh Khetrimeyum Director Social Welfare Department Ana Arambamna athoiba Mithunglen Singh oiki Campaign Taduki Sarukama Oina Director State Level Coordinating Agency Manipur Padma Shri Dr. Jayant Kumarna Drugs Problem in Manipur Haibahiramda Amadi Atop Expert Singna Situational Analysis of Drug Use in Manipur Awareness of Early Detection of Drug User and How to Handle the Situation Haibagi Matangda Presentation Utke Secretary Social Welfare Department Robert Singh Khetrimeyumna Campaign Nasi Leibaka Sigi Khak Natana State Sigi Mayai Kaba Chunjaki Ladiba Isu asiga yamna maru oi mayai ka ba chunjak thingna ba mari leina ba agency singna su nisa gi polam fa ba logi matung ina thabak paikhat pa leiri maru oi riba ase demand hanthan ba mayai ka ba chunjak chaba hanthan ba sini masida state ki makha da leiri ba loinana lanai oina NGO na run tawba rehabilitation center singi role yamna chawi
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯈꯛ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨꯁꯨ ꯃꯥꯡꯍꯜꯂꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯤꯕ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕ ꯃꯍꯩ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯃꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄ ꯑꯣꯏ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ masung mamanaba tinariba singna mayai kaba chinjaktagi karamna lapna laigani haiba asi khanghanba khangminaba changi society duna fariba makai drugs free oiba society oiduna drugs free country ohenba ngamgani masigidamak awareness piba khak natana individual oinasu gyan taba mathautai haike as again koi society desu society ni laiba society sina paringe gi sumba factors sina yam sauna koi ting oigani koi drugs to the organization is na koi free oidana koi campaign sina koi kudik as an individual citizen, as a member of the society, as a family member, District Administration Imphal East na sinuna na sa Mukta Bharat Abhiyan DC Office Complex Porampata Laiba Conference Hall dasu pangtokre Laibak sinba thungna pangtokliba na sa Mukta Bharat Abhiyan pangtokliba sige manung chana pangtokiba thawramaduda Deputy Commissioner Imphal East District Social Welfare Officer Imphal East ki officer amadi official singna sarukya ki DC Imphal East Dr. Nivedita Lairilakpam na luchinglaga officer amasung official singa loinana wasak masu lominaki DC Imphal East Dr. Nivedita Lairilakpam na chathariba avian asi leibaga sibu mayai kaba chunjak singnagi lapthoktuna marufang na muthatnaba changsinba khungthang amani campaign asibu mai pakan bada society sida lairiba section khuding su saruk yasin minase matamaduda Imphal East district khak natana state pumbada su mai pakpa ngamgani haike campaign asi Imphal East district oinasu school college SIGs Angalwadi center healthcare childcare institute singdasu pangthoki haina Deputy Commissioner Imphal East district chairperson NMBA Imphal East Dr. Nivedita Lairilakpam Cherol asina makhatari Ministry of Social Justice and Empowerment Committee makada drug free oina India ama ohenbaga loinana mipal tangdaba chaukhatpa India ohenaba chathariba na samukta Bharat Abhiyan campaign chahi manga mapung farakpaga loinana District Administration Kakching ki makada District Social Welfare Office Kakching na sinduna drug ki mayokta lainaba wasak pagi thauram pangthokre DC Office Kakching ki conference hall da pangthokpa thauram aduda DC Kakching Rohit Anand ADC P Santikumar amadi AC to DC Okram Sandhyarani na official singna sarukya ke September 13 da Mapithal Dam gi gate marima khangtha thadorakpagi matangda Chief Secretary na committee ama semlaga thigatnaba High Court of Manipur na yathang pirakle haina Wangkhem Kendra ge MLA Kaisa Mega Chandra na Paumi Singh da phongdokre Babura da laiba mahaki official residence quarter da Paumi Singh unabada Mega Chandra na makha takibada September 13 da Mapithal Dam mayamna Thobal multipurpose project haina khangnaba dam asige gate marimag dam gi guideline gi wangmada hangdorakpana Imphal East ki andro Kendra, Thawal District ke Wangkhem Kendra, Imphal West ke Mayang Imphal Kendra ge mafam kyada ising ichaw thokanduna yum labu nga farm kaya manghan bakhak natana miwai ama hatke thaudok adugi matungda Chief Secretary yauraga dam fawba yengsinba chalubada dam adu mathak thongba official singa ayaba laudana gate loina hangdokhi haiba khangke kongsada dugi matungda Governor amadi Chief Secretary da mityeng changbina ba haijabada tabidabadagi November 13 PIL ama thake PIL adugi paukhum piraknaba Chief Secretary to Governor Water Resources Department ki Commissioner Chief Engineer amadi Union Government ki Jal Shakti ki Secretary bu respondent oin hapke High Court of Manipur na PIL adu khudakta laukhatlaga committee na semlaga thigarhalaga tha ahungi manungda petitioner da report pinenaba yathang pibaga loinana Report aduna pendrabadi court amok laknaba yathang piraga PIL close tokibani court ki yathang matung ina committee semlaga report pirakadabani amadi ichaw aduna sokan khraba singda matik chaba compensation pigadabani haike Manipur se department leitraba dauna administration leitraba water resources department se ka taunanaba lut taunanaba leiba department oina lakba Maramasina Honorable High Court na piriba masiga mari leinana fajana investigation ji fajana tawgadabani aduga leiriba parja singi paksanna turen pan leiriba along the rivers Thawal river atai river Imphal river masida sokhan giba mayam yumdung khudimaki compensation
मिसी मिना थोखिबसिंगदो कंपेंसेशन लौसिंग थुंगिबा मयामसिंगदो मदुगी कंपेंसेशन से पीदबा यारोय मरमदी मसी वाटर रिसोर्सेस डिपार्टमेंट की चीफ इंजीनियर की देन कंसर्न इंजीनियर सिंह की नेग्लिजेंस नि मरमसिना मसीगी प्रॉपर कंपेंसेशन से पीद्रगदी केस सी फजना मखा अमुक चथखिगनी ऑनरेबल हाई कोर्ट न पिरकप ऑर्डर सिमक्ति अइना थागचब फोंदोकचरी Malem Thongam Cycling for Manipur Peace ki journey mai pakna Bihar cover tawbungam kre Cycling for Manipur Peace saibatim da Delhi gi Kutub Minar dagi Manipur tamna ing tapagi pausel puduna cycle da khongsal lakhi ba transgender social activist Malem Thongam gi khongchat ngasi numit ni funipal ni chanbada apunba kilometer lesing amaga chambri humbutara thauduna Bihar gi Katihar da thunglakhi baga loinana mapung fana Bihar cover tawbungam khibane makna Katihar hek yobuga 7 Bihar Special Armed Police के Deputy Superintendent of Police Satish Chandra Madhav Amadi Deputy Superintendent of Police Suresh Prasad Singh Anina Luchingba Department Asima की Police की टीम अमना मालेम थोंगाम बो हराव तराम न ओखरे खोंगसदा सिगा मरी लेना मालेम थोंगाम की माइके दगी सु स्टेटस की मनुंगदा खोंगसदा से हौरक दगी लोइबा फाउबा बिहार की तोंगान तोंगान बा मफम सिंह दगी मियाम न मिनुंग सी उटपिरकपा अमदी पुलिस डिपार्टमेंट की माइके दगी सु मतिक चाना ngakpi senbi bagalunina matam matam gi mateng sing pibiduna mapung Bihar cover taunana bhonabada ahen ba cooperation pirakhiba pumnamakpo ningsingduna wari sanabaga loinana tawimal khangbasu utke makhatana manipurda santi hanjulakna bhotnabada state asigi miyamgi maikai dagisu mapung fana punna hotna minaningbagi apambasu phongdoklamki hairi loinana mahaki makhata ba khungsat kidamak West Bengal lansinabagi damak thorang loikre hairi Manipur Youth and Students Union Maisuge Marirak Suba Foundation Degi Thauram Pangthokre Jahi ani makhai hena IDP singi amadi Manipur miyamgi awaba nathairaga Sangai Festival Pangthokani haibasi miyam puna sagotfam thokti haina Maisugi President Wahengbam Tanu Chanu na phongdokre BB Paul Mantle Development Home Mongsangai da pangthokpa thauram aduda Department of Southeast Asian Studies Manipur University ki head Professor Singlan Maishnam Maisugi President Wahengbam Tanu Chanu Kokomi gi convener Khuraizam athoba BB Paul Mantle Development Home gi head mistress T Anita Devi Freedom gi President W Santa Metena chingmana sarukya ke Wahengbam Tanu Chanu na Maisu ase Lairik tamba fangdraba mahiroi singbu danai amadi government school singda lemna mahai masing tamhanana ba amadi kana laijadraba sing ana laying ngamjadraba singda mateng pangjanaba gi pandamda tha lamdam asida khundaminari bakanglo furup khuding makke youth singna sarukyaduna safonglakiba maisuni asigumba lufasina chahi mari mapung farak pagaloinana lamdam asida ingtapa nungai yaifa purakpa oirasanu haina yaifa mangol maisugi maikaidagi miyamda yaifa mangol pikhe Asim khoi lamdam sida sangai festival pangthokani haiduna sinbiribase asuki matik laibak thibani lamdam sida sahi ani makhai hezilaklaba awase teng nangliba IDP singa sige khanbiraga government na sigum sangai festival pangthokpase suya yaziningde mase khoi lebak myamna su support of thokte haina thamjaningi lubada kai kana gadagi khaina society pok to ngamnaraba IDP singa sige thamoi sentiment sokpase khanbiraga Sigumla sangai festival ase pangthok pidana ba maisugi maikai da su thamjaningi leipak ning ba saba labdam sida leiba khamui sengda ba leipak ning ba kayana miyam gi lantum sengau sing miyam gi lantum ogada ba singa se aikhoi sagun tawraga maikhung uppa kaya ama labdam se thorok padagi aikhoi gi imaisa chamjerba praja singa sina sagun tori ba miyoi singa degi mitna singna aikhoi section pep oraga Bahik singa do paduk na buhana bada ikoi koksung sinna ba matam do yawri haina thamjaningi District Literacy Mission Authority DLMA Impal East na sinduna ulas Nao Bharat Saksarta Karyakaram ga mari lainana volunteer teachers singinumit ni training Impal East ki soibam laikai dalaiba Ayangpali Youth Club ki community hall da hokre ngasi ki thoramda ADM Impal East amasung chairman DLMA Impal East oiriba RK Dayananda member secretary executive committee DLMA Impal East oiriba JDO Zone 2 Suseta Khumukcham amasung supervisor Impal East Satrajit Senjam na thoiba
mithungsing oiki JDO John 2 Suseta khumuk chamna ulas ki oinadi supervisor amasung honorary amata yaudana volunteer oina takpi tambigadori basing asina yanglen saru oiribani volunteer teacher singna thabak asigi rules amasung responsibilities khangba tangai fade supervisor singna khandok labasing asi formal education wat labana ayamba oigani maramasina makhoida supportive learning environment piba practical learning da ahin bamityeng thamlaga takpi tambiba loinana makhoida self confidence lehna bohona minasi haiki ADM Imphal East amasung chairman DLMA Imphal East oiriba RK Dayanandana ula saiba si understanding of lifelong learning for all in society haibani leibak asigi oina lisingani kuntra fawbada iba paba haitaba lehendaba haiba pandam thamli mahai tambagi oinadi chahi khaide mahai tamlamlaga mapung fana tamba fangkidraba chahi tara manga surabasing school lamada challaga tambagi khudongchaba watlabasing bu formal education pirga iba paba hehanaba khongthang ase paikhalakpani iba paba haitrabadi sector khudingda maipakpa wagani maramasina sotha urabasing bu mateng pangduna chama literacy rate oiba state ohensi haike ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯀꯣꯏꯕꯗ ꯈꯔ ꯁꯣꯊꯧꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯤꯡꯈꯠꯂꯒ ꯀꯩꯒꯤꯅꯣꯗ ꯑꯉꯥꯡ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯕꯗꯗꯤ ꯑꯉꯥꯡꯁꯤꯅ ꯌꯨꯝꯁꯤꯗ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯇꯦꯕꯀꯣ ꯑꯍꯜ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯔ ꯆꯪꯉꯒꯗꯤ ꯑꯉꯥꯡꯗꯨ ꯃꯥ ꯍꯥꯏꯗꯣꯏꯅꯤ ꯅꯪ ꯁꯤ ꯈꯪꯕ꯭ꯔꯥꯅ ꯇꯥꯛꯄ ꯍꯧꯔꯛꯀꯅꯦꯕ ꯑꯍꯜ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯔꯗꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯇ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯥꯅ ꯈꯪꯖꯕ ꯃꯌꯥꯝ ꯍꯥꯏꯒꯅꯤ ꯑꯉꯥꯡ ꯑꯃꯅ ꯍꯩꯕꯗꯨꯗꯤ ꯀ꯭ꯂꯕꯇ ꯊꯣꯛꯑ ꯉꯥꯡꯉꯨꯗꯦꯕꯀோ ꯑꯗꯨꯅ ꯑꯍꯜ ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯥꯜꯂꯤ ꯑꯉꯥꯡ ꯑꯍꯜ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯔꯗꯤ ꯐꯦꯃꯤꯂꯤꯗꯨ ꯂꯥꯏꯔꯤꯛ ꯍꯩꯔꯅꯤ ꯐꯦꯃꯤꯂꯤ ꯂꯥꯏꯔꯤꯛ ꯍꯩꯔꯗꯤ ꯁꯣꯁꯥꯏꯇꯤ ꯍꯩꯔꯅꯤ ꯒꯣꯔꯃꯦꯟ ꯊꯕꯛꯀꯤ ꯅꯠꯇꯦꯀꯣ ꯂꯥꯏꯔꯤꯛꯁꯦ ꯃꯤꯅ ꯒꯣꯔꯃꯦꯟ ꯊꯕꯛꯀ ꯂꯣꯏ ꯄꯨꯟꯁꯤꯜꯂꯦꯕ ꯍꯦꯛꯇ ꯑꯩ ꯊꯕꯛ ꯐꯪꯅꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯈꯤꯇꯪ ꯑꯦꯝꯄꯥꯋꯔ ꯇꯧꯅꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯂꯥꯏꯐꯀꯤ ꯁ꯭ꯀꯤꯜ ꯃꯌꯥꯝ ꯑꯃ ꯂꯥꯏꯐꯀꯤ ꯁ꯭ꯀꯤꯜ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯕꯦꯡꯀꯤꯡ ꯁꯦꯛꯇꯔ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯂꯤꯇꯔꯦꯁꯤꯁꯦ ꯈꯔ ꯋꯥꯠꯂꯧꯕ ꯈꯔꯗꯨꯗꯤ ꯆꯤꯡꯈꯠꯂ ꯑꯩꯈꯣꯏꯅ ꯇꯝꯕꯤꯍꯧꯔꯒꯗꯤ ꯍꯌꯦꯡ ꯑꯆꯧꯕ ꯆꯥꯎꯈꯠꯄ ꯁꯃꯥꯖ ꯑꯃ ꯑꯣꯏꯅꯕ ꯑꯐꯕ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦꯅ ꯄꯥꯎꯒꯤ ꯃꯔꯛꯇꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯦ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯦꯟ ꯀꯦꯞꯁꯨꯜ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ब्रेक इतुंगदा तरामनोक चोरी मखाता पाउ पिजरी डिस्ट्रिक्ट इंडस्ट्रीज सेंटर जुरीबाम डिस्ट्रिक्ट ना मणिपुर स्टेट रूरल लाइवलीहुड मिशन जुरीबाम डिस्ट्रिक्ट का खुद समनरगा ngasi कालीनगर जुरीबाम दा उद्यम रजिस्ट्रेशन ड्राइव अमा रेजिंग एंड एक्सेलरेटिंग ऑफ MSME परफॉर्मेंस स्कीम असigi मखादा पांगथोखरे उद्यम रजिस्ट्रेशन ड्राइव असigi नुंगी ओइबा वारोल पिरादुना लाइवलीहुड्स इंक्यूबेटर बिजनेस प्रोग्राम मैनेजर इम्फालिस वहिंगबम रिसिकांतना माइक्रो स्मॉल मीडियम एंटरप्राइजेस असिदगी एंटरप्रेन्योर्स सिंगना लौबयाबा खुदुंगचाबसिंग उद्यम रजिस्ट्रेशन तौरगा लौबयाई उद्यम रजिस्ट्रेशन ड्राइव असना ललोल इतिक बिजनेस तौद्रिबसिंग लेंगाकना मसक खंगदोकपदसु कानबा पिरि उद्यम रजिस्ट्रेशन ड्राइव असदा उद्यम रजिस्ट्रेशन तौनबा जुरीबाम ब्लॉक तगी SIC मेंबर्स एंटरप्रेन्योर हुमुदरा तरुकना चे चांग सिंह पिसिलखि बगलोनना एंटरप्रेन्योर अनिदा उद्यम रजिस्ट्रेशन सर्टिफिकेट येंथोखे न्यू दिल्ली की प्रगति मैदान एम्फी थिएटर 1 दा हौजिक सथरिबा निफुमरी सुब्बा इंडिया इंटरनेशनल ट्रेड फेयर IITF लिसिंगनी कुनमंगा दा मणिपुर डे पांगथोखरे थौरमादुदा मणिपुर गवर्नमेंट के एडिशनल चीफ सेक्रेटरी टेक्सटाइल्स कमर्स एंड इंडस्ट्रीज अनुराग बाजपाई ट्रेड कमर्स एंड इंडस्ट्रीज के डायरेक्टर युमनाम रोबिता नचिंगबना मरु ओइबा मिरसिंग ओइना सरुक्याखे थौरमादुदा अनुराग बाजपाईना थौरमासिदा मी यामना तिनबा असना प्राइसिंग ग्रोथ लेरे हाइबा उतली अमसुंग मसिना मणिपुरबु नेशनल अमदी ग्लोबल वैल्यू चेन सिंगी मपांगल कनखदली हौजिक सथरिबा ट्रेड फेयर असिदा स्टेट असिना सरुक्यारिबा सि रेस्पॉन्स निंगथिना फंगले हाइखे थौरमादुदा युमनाम रोबिताना मणिपुरबु सपोर्ट तौबा अमसुंग स्टेट असिगे इनाखुलबा हेरिटेज ता थाजबा थमलिबा सि थागतनिंगाइनि हाइखे थौरमादुदा लामन थांगचा
amasung DDMRU Imphal ki team singna cultural performance kaya utki. Silas ki akhanaba fashion show amana tilliba miyam ki pongning sumatki. State asigi skill lairaba weaver singna same saba Manipuri handloom amasung textiles ki potlam kaya su utki. Siberia Pairak October 3 Manipur gi Tamenglong District Chilian Village ta Chaktaram laga November gi tang Taramathui dagi Tamenglong Thadok Paikiba Apapang Haina Mingtonba Amur Falcon Arabian Sea Lan Pairaga Ngarang Africa gi Somalia tamna paikre Ahu amadi Alang Haina Mingtonba Amur Falcon Anina Hauzik Arabian Sea Mathakta Pairi Ningsing Bayai Manipurda Amur Falcon Trekking Project Phase 2 gi makada Wildlife Institute of India Dehradun amadi Tamenglong Forest Division tha sige tang Taramathoida Chilian Village tagi satellite transmitter tag tawraga thadokibani Tamenglong Forest Division tagi fangba pauda apapang ahu amadi alang haina mingthonba Amur Falcon ahu mase tha sige tang Taramathui amadi Taranithoi dagi Tamenglong District thadoktuna paikraba matung Central India fauraga Arabian Sea lana leptana pairakibani hairi Towards inclusive laws, policies and access to services for sexual and gender minority communities, including transgender persons from Manipur Haibasida, one-day state-level conclave ama ADR building Lamphel Patangasi Pangtokre, empowering trans ability ita all Manipur Nupimanbi Association Amana Amadi Sathiga Punna Manipur State Legal Services Authority Masal Saga Punna Kutsamna Duna Sinduna Pangtokiba Thoram Aduda government officials, legal experts, civil society organizations amadi community leaders singna sarukya discussion pangthoktuna tongan ba warip kaya laukre Palem Pantau Cultural Trust Langzing Achoba Imphal West na sinduna 2-day seminar on the aesthetic of protest, artistic and literary response to social injustice haiba topic asida jatharakpa seminar ngasi Anurai Sang Mini Hall Langzingda Loshin Kre, Tauramaduda Professor and Aruna, former Dean School of Humanities, MUNA, morning amasung afternoon session animakta moderator oike. Session ania sida research scholar Nepal na tungan ba paper present tauke loinana. Nominini chatharakpa seminar report amasu convener Dr. Salam Santibalana pathoke loinana. Professor and Aruna amasung member board of governors EZCC Kolkata Minister of Culture Buddha Singh Tham amasung Dr. Salam Santibala Seminar Convener Thauram Pangthoktuna Saruk Yaribasingda Participation Certificate su yentoke Assam Rifles amasung Redinet Group of Companies ki matenga loinana Wings of Hope Charitable Trust na Manipur gi thokiba conflict na sokalaba mapuroiba lekitraba nupi amadi angang singda mateng pikre Wings of Hope Charitable Trust ki tales of resilience of our ladies from the nooks and corners of the state haiba title makada Assam Rifles ki operation sad bhavana gi makada lupa lakh manga rongi senfam gi oigadaba potlam sing naha oiriba oksu ningthemsa senjam sirang karong Sangaitel Kumbong amasung Kangchup Phayengi self-help group mangage mehut siliba trainee amasung mapuroiba lekitraba taramapulda khutsinakre hari President of Wings of Hope Lieutenant Colonel L Manongba retired na paikaliba khongthang aduga marilenina Assam Rifles Radiant Group of Companies amadi National Defence Academy gi course math singi matenga mangfaunaba ngamloi khaluba thabak ama maipak na pangthokpada mateng oiba ngamhali makhoi gi mamal naidraba mateng asina mapuroiba lejodraba sing maromdom lepchaba ngamhanba angang sing ngakpi senbiba amasung imung manungbu mateng pangba ngamlagani haina cherola sina hari Hauzik lamdamasida chahi ahum phazilakadawriba kanglup ki irang asina satharakliba chairak asida makha kyagi achoba harau kumai kaya pangthorakpa si matang chade haina Southeast Asia Cultural Organization siko na thadurakpa cherolaman hairi cherola sina makha taraduna relief camp leiriba missing listing humfurom asi tangdu leitaba fangdraba chairak asida leingak pairiba aikhoi gide sangai festival sindaba yade haiduna namfuda sinjilakpa sina lamdam asida tangdu leitaba lei ingtapa hanjile haiduna mapalgi miyamda lana pau sandoktuna lamdam asigi miyamgi hak pumba Pikiba amadi namtha bibadawna tawraga harau kumhai romda mai onsinba se miyamna sarukya fam thokte mapung fana tangdu leitaba leitringai talak asida makhal khudingmaki achouba harau kumai festival sing pangthokpagi wahanthok leiribra haibase lengak pairiba singna munna khanthafam thoi haina cherola sina makha tarakle
Bangladesh Manipuri loal amasung site hingana bahotna bada achouba thodang laurakhiba Bangladesh Manipuri site sangsatna chahi angkai mapung faraktuna tha taruk chumna satharakiba Golden Jubilee thoram sana fudong bachahi loishinbagi thoram pangthokre tha sigi tara mari amasung tara mangada Bangladesh ki Kamalganj Adampur Bazar da leba Manipur Cultural Complex ta pangthokpa loishinbagi thoramgi ahanba numit ki ahanba session da Manipuri site Parishad Imphal gi Joint Secretary L Rameswar Sathaulu ki advisor RK Budi Manta Masung Laikolgi Secretary G.A. Ghanapriyana Maruiba Misingwina Sarukyaki. Site Sangsad Linkat ki bagi matangda A.K. Serama Madi Bangladesh ki mapaldagi yenglakpa mityeng haibasida Sarachan Thiamna Wangangke. Tauramgi Aruiba Numit November Tara Mangada Silet ki Rasparida Manipuri Singi Marakta Singthaningai Oiraba Laikhidraba Kabi Laishram Samarendra Aiba Elangmam Sonamani Layekpa RKCS Amasung Theater icon Ratan Thiam ki photo da laikat pagalunna makhoi gi maramda wangangke Thasi gitang mangadagi mapal fawba Chennai gi Jain Stadium da pangthoki ba kulhumdoi suba Asian Masters Championship ta manamatum fanglaklaba Manipur Police amadi IRB gi personnel sing Manipur gi DGP Rajib Singh na taramna ok pagalunna thagat pafungdokre taramna ok basing adugi manungda gold medal ama silver medal ama amadi bronze medal ama lawrakrabi SIL Bembem gold medal ama amadi silver medal mari lawrakrabi SI Radeshana amadi long jump ta silver medal fanglakiba head constable Ramesh Chandra yauri Resilakpada Maribapa Umkana Pizari. Aikoi Puna Kutsam Naraga Hotnarabadi Cooperative Iho Hena Chakwat Hanba Ngamgani Haina Governor Ajay Kumar Balan Haikre. Sangai Festival Pangtok Payaroi Pangtok Piganu Haina Ringai Terakta Myoili Singamaga Chamanga Henbana Saruk Yaduna Sangai Run 2025 Pangtok Re. Pradhan Mantri Viksit Bharat Rozgar Yojana gi matangda khananenabagi thoram pangthokpaga loinana EPFO's Employees Enrollment Scheme 2025 Classic Grande da launch tawkre amadi Chandal District PMJSY gi makada paikhatliba lambi thongi fibam de salak sare thabak amata sudana thabak loire haina paisa lauthokibasu yaure hairi Hauzik Pauge on the EPFO Sandok Chaba Manipuri Pau Matangas the Lotion Jare, Median Tabli Pumna Mapu, Amukahana, Kurunjari.